फाउबदा गवर्नर उनबगे या फिरक्तबसिगी मतंग निकोगी MMTU na phongdura ko wafam ne habtare oja hai paw si de kamani yembe akhoi ta chengna ST list sanbagi matang se include ta honna bagi aduga restore ta honna bagi hai tare ko akhoina ST demand committee lai manipur da ko ada aseng restore ta honna bani demand ta honna te khoi je restore ta on bi hai bani akhoi si maitai community si hana major tribe of manipur haina main tribe of manipur haina adagi forest tribe kain tawan ba khoi larik sing da khoina adum thengna ba aduga alice 19 kano gi 30 gi 4 5 adwai gi phok ta hai tare ko swai phok ta mai singa le mi haiba mayam lei aduna sigi posting sta khoi constitution of india na provide tori ba ST gi list status ta category sing na ba pidi ba mayam sing sigi ma gi kano sing si khoi da seng hai ga di khoi kano gi loina criteria do fulfill oiba koi ama oi haibase koi try ama oi habje koi chodum khangum thokune do swaida koina ST gi list sinnabagi potu da koi si lana interpretation toroba governor na hayo potsi masi torombe ya inter torom de bi ai aduga MTU na toroyo potsi ju madu claim je koi hoji phokta phangdana leiba aduga ai koi swai gi manung sida koi gi iramdam manung sida koi isana indigenous people ni aduga yellow furup ni aduga haina leiba sing se koi isana isagi lamdam je refugee amagi status ka samana na ai koi swai je lerak posida ta seng na haragadi khoi chap manaba protection se khoi gi ST gi category de loin mak chinga legragadi khoi jum mite community ju phang taragadi hoji mapana gi thomjalak pa illegal immigrants me amon to yo posting ju tawbang ngamoi haibagi ase pathaja bji khoi ju lei jei madu leibaduna madu gi potu ngasi unaba yan bagi tanja pirak tabdu da khoi governor's rules leiraba ar governor gi administration leiraba present rule hairabani na ko article 56 leirma suspended me se manung ji pirak tabdu da madu pen da bagi madu hairak pa oigene lawi madu gi potu khoina lale haibasu ngamoi asumba wafum amane lawu tabani maram the interpretation se koi mamang da ta ge ruling ama ka high court ki ona tenana koi ge even union home minister misana han ge bai matang lei adagi atop atop me ana lana aduga ST status salakanda koi ge sakthung me ama ST sing na phangi ba sing du phangna ba general category le mite no hona bani kaina high ge pot me am lei aduna article 342 of the constitution india na ngati pi ba ma ge guideline provision du gi manung da koi ju ST gi pot se koi restore tawna ba ST gi pot se dum demand taruga ngasi la ibane prajam yam na natraga de koi manipur se sinking community oigrani ekoi isagi oiba phomum to ba hai koi gi right mayam sing hak mayam sing se ngasi di phangak ta po to ne koi ST gi category de leiba se chummi haiba wafum je prajam yam na khandara kan ngasi la ibane ma se de ST do opposed to mayam sun leigani ko but ST da phang kano da salla kan de koi mite community na kata le riba mayam ST gi da pi riba mayam sing do adu katang mulani haiba gi status da madu gi ST gi tan bai wafum na te ekoi gi equal opportunity adu ga equal right to equality hai tare ko equal status to phangna bai da makta masi koina masi tan bane lawi aruga maju koina loin maksu support to bom thui aduna ekoi da sengna haiba taraga di ekoi da sengna ekoi manipur da thui ba thodo wato crisis mayam singse ekoi matam gi pubiramba ekoi gi lenga mayam amaduna da sengna haiba taraga di ngasi fawda indian union da merge to gi matam da ekoi da sengna haraga di maduda inding thijna yenghouda badagi ekoi gi difference of idea goal interest na purpose te kenana ngasi mayam singsi uholapone ekoi da sengna haraga di maning hanba sama sama oiraga marak to de koi hinga yam wana general category la riba singsina ekoi nge idea of manipur gi territorial integrity kai bi aroi manipur gi apun bugi saktam kai bi aroi manipur gi masa gi leba unique identity history me amang bi aroi hena to me am singsi gi manung da ST gi category se handa status na te du machi pot se constitution gi provision to provide to de ekoi gi samana ba common law ama ekoi gi kano da ekoi gi leminary ba ta fundamental ba furu kanglup singsi gi marak ta so leminary ga di machi gi pot se akai ba me amang tholoi pot je hena kai kani hena madugi potu pam ka tani but madugi potu da changra kanda madude hena ta loina mak kano torni habi pot laite adana swais da ekoi yam nuai ti base ekoi manipur da di hauji ekoi na kata sengna hadaga di ekoi yamna nuai ta ba mayam am thengnari even ngasi si governor na siroi lili gi festival gi damakta inaugurate tawna ba bairo ta chatkani hana ekoi after breakfast ekoi ngasi tari ko but adu ekoi ngasi kanana masigi mayam sing threaten tawdana adagi ekoi na director of tourism na ngasi tawan ba apin mayam prajam yam thamaganda yamna kiba ki tu zunga phone ba mayam thoi ji kai no rang khoi ano wa hanagi khoi gi delhi gi kuki gi sat leader ma FIR chan gi na tab ama su manipur gi oraba male mana ama khak chu thole iko madai da la aga di hing na smain tawoi la u ka la aga di smain sini ka hypot ta mayam tawri ma ji ai khoi na ta seng na su mo to ke sing police na pai khalaga mo khoi ma ta ko dan dan na thiraga pha pun mo thau tai wo ji ti ko lo lei haiba khangan mo thau tai adana khoi shi gi matak ta ngasi de khoi na any kuki tribe haiba pot se kana gi matam da kamai
kamaina tawna masi chalhangi ara any kuki tribe si masi jina chanari ba dirty politics mayam ama krai dagi chana bano adudi illegal immigrants narco terrorists na sponsor to mayam ama ngasi de ekoi gi manipur gi soils da ekoi india gi law chanari ba constitutional right to article provision mayam constitutional safeguard protection mayam kaheli ba posting da kana kana na kari tori bano habje mayek sheng ba ngasi de law maker ni legislator ni hana mayam na longnari ba aduga taseng na manipur gi apun gi praja miyam gi mihut ne na khali ba kangu ching manakta kuki gi umbrella tupuga kuki gi marumda kuki narco terrorist na sponsor to karak panin zahaya ba mokoi gi thaudang da mokoi na mahut sin lakanda legislature mani kauk thokana lalawa man ngang da wang wata da ngasi wang nga thoropa miyam manungda any kuki tribe haba potse masigi potse masi delete to godabani masigi chana ba yaroi haina ta seng na haragadi da seng mayam ama ekoi ta seng na thoki ba che mayam ama leyeba ta seng na majugi pot thoki ba mayam du marak tu da ekoi ta seng na haragadi ekoi gi various kuki leaders haidi matam du kuki gi umbrella da ching ba moina da ching den haija ba se thado gumba kong gumba adagi mayam ama yauri ko sigi marak ta ekoi na kari hai ekoi gi ta seng na haragadi state government na recommendation of any kuki tribe scheduled tribal list of manipur da how ki ba se masigi pota masi yade lali haiba potsi masi opposed to boina ekoi na April 24 1991 da makoi gi adugumba office of the kuki national assembly notice india maduna pangthok pa mifam ama khakta makoi na lowgi ba kai gi no hai kan da madu chan gi poto aran bani hana moina ta gi kaino da huji ki haiba thadau gi kong gi adagi ekoi na simte gi paite gi adagi gangte gi wifi gi loina mak yaure makoi na soi tro ga tha gi da kaino hai kan da immediately demand tawi state government gi decision any kuki tribe recommend to gi potse masi gi tribe list manipur la ye potse masi gi potse lokto review to godabani madu gi poto lokthok kadabani hana pot tawi madu gi duna kaino hai kan da makoi na hai gi base maduna kaino da madu gi chalan gi poto madu wrong decision ni government na matam do logi ba matam continue to lak madu gi do kakthak kadabani hai ba pot ni ko hojik sodum madu kakthak na bagi madu sem sa lai hai ba po mun tai madu gi manung da jo hana koina yengbi mo na kakthak kadabani wrong decision hai chum hai base koina hoji 46 cycle gi kara iba kimyaw how keep si madu any kuki tribe de kara ini legend mang how keep si 57 hanglep de kara iji any kuki tribe ni paulilan how keep 59 cycle hoji master mind of the manipur conflict in high biara bane koina mayam longnari ba pot se ma kara iba se moi si any kuki tribe de kara ini mamang da ni ka karam ba hoji makoi kaya no kara iji yang matung da after one decade kai gum lai tar natraga after 27 election da kari orak pa ya hai ba pot se koi khanda ba chume ba aduna sigi pot mayam da koi makoi masa si masana refugee ni haija ba se kai no hai kan da brahma kuki refugee association manipur ko amakakna madugi pot 1973 da makoi ne expenditure and relief of rehabilitation of kuki refugee from Burma sigi kaino PBU hana to bose government of manipur reference piraga letter number 37/11/70 part 1 dated 20 October 1972 da tawgi pot thagi ba che chang leiri adugi mrong da huji 24 April 1991 da amu hujiki adugumba thadau gi leader adagi kong gi leader adagi Zhou tribe gi leader wifi gi aduga paite gi gangte gi simte gi kangu na chief secretary government manipur bu thagi ba che da copy pi gi da madu wrong decision ni madu gi potuna madu mokoi gi view da kind of da it is viewed as move to bring disintegration and disorder among non-Naga communities of Manipur tribals and piri ba aduga mokoi na high since kuki is a generic term applied to various non-Naga tribes of Manipur. No tribe can exclusively exist as the Kuki tribe. The Kuki such as no distinctive culture, language, social tradition, etc. It is not at all a living tribe and cannot be recognized as a tribe. It can be retained as the common name for Kuki communities, just like the Naga do accept Naga as their common nomenclature. Na moi ki keno manung the people yawe ba. Aro sumba mayam singje koi jing nei no ba mathau tai aduga aikoi ta seng har ga di isa ge lamda isa na huji chatpa yarak ta ba pot mayam singse hujik any Kuki tribe ki approval mayam singse ST list gi chu kakhat na ba madugi pot mayam ma aikoi huji khanari ba pot mayam singse wrong decision ni hari ba singse aikoi na madugi pot mayam je huji koina yamna naina ba khana ba su mathau tai aduga huji koi tongan tongana pengpa khara ngangi ba social media ra thagal ba mayam singse aran ba propaganda mayam du na koi manung da praja mayam lai ba koi community mayam lai ba singse da masi disintegrate tawna ba hona ba aduga koi misinformation mayam ma mislead to ba mayam du na bot government bot kano da state ki hujik pai bi ba governors ta su aduga even center ta su headache ba pot mayam lai se masi kari gi no high pot amani adra swais dai koina ta sengna hujik ngarang dagi yam kanna viral oi pot amaka ko aina thengna je ba da masi ki posi thengna se kari gi no high kan da koina masi khana ba matam da sumba da yahu do mar yawning ba maram kari gi no high kan da koi ta sengna koi ngasi di koi da sengna koi paulelan hawkip hoina ga ngangi ba adagi koina kano da hujik tongna iba pot mayam singsta kari gi no koina
ngasi tholaiba mistake mayam je kaina hai kan da koina my only mistake where kaina toroga koi CM na thadoribra madugi poto CM na magi kaino da koi atopa koina Facebook page sing da thengna bada ko koin thengna jabada my only mistake where hai kan mana point khrepi banning of poppy cultivation, strengthening security along Myanmar border, launching a war against drug, preventing illegal migrants infiltrator aduga safeguarding Indians national security, protection of reserve forest, and implementation of inner line permit ILP system in Manipur to protect state cultural identity and demographic balance. And adugi matungda I choose duty over politics and stood by the truth instead of compromise. And pot amaka ngasi viral audio ko sigi pot se masi koino ji wanga moi la eba hauji koina already koige honorable anage CM N Birensi resign toroga laitro misak amani sidai state koige mayam government formation tawno popular government sem na hona badi hona so adu mana local me have paikala me have pot mayam sing state koina ngasi yaw report sida deletion of any cookie tribes su magi matam da purpose to give yaw male sigi da dipal yaw treko but adu was chuma mayam sing sida magi maming hanjan pallaga magi sing dhana pot the cookie no honor ko mayam da ngasi cookie na mai pa kana mana resign tawra su lokthok ga chap mana gre hauji adana makhoi gi cookie manung sing da gi su Guwahati da phomgi mifum du da lalobo sing leader sing mayam yaw phomba tangkhai amana mari manga mana madugi government ama sem na bagi hona ba khara mana sumain tawba matoan no opinion chum bana thagalan ba sources sing de pin ko paw ne phom pasing de koin thengne ba ko simba mayam sida muk sumain ne koin masen sing thana number waiku culture gi pot amada lak ta ga di popular government am du ji billion gi wana ta XYZ amna su oiraga su gi pot se solution je proper ngam da wi phim da la ga sum lehla ga di praja sing je dum makha da mai kan yang khalaga mathak da khang mathak da phamalaga ngau gi phim da ngasi tarak wi phim da nong henzel eche torokonin lawi aduna masi kitang ekoi wakan khandamina kanda lewaki oba issue lewaki oba interest natraga ekoi tungi oba future generations sing damakta thabak tawgani hana khallaga tawiba mayam sing sida politicians sing emurakta ekoi hojiki honorable hanaga CM Birena thambira point sing da madugi support tawba natraga continuing process ni ekoi mana oidaga so amana oiraga so na tawbagi pot amaka chathadraga de ekoi gi lengak pada yawriba sing duna masa gi personal gain da lewaki issue da wamta ngangdana masa gi chokri gi natraga political power gi magi administrative power pai pamagi da makta thabak taw le ragadi ekoi ji hena waba aduga chakot pa ga ba khunai mo oiroi aduna sumba mayam sing je kanjala ganda even hauje ekoina even ngasi gi siroi festival da ekoi tasengna kaidobu ngamgada gi haiba pot se ekoi thongna phara bi sinnaw na ha youth mayam ama se ekoi aramating gi sinnaw mayam ji am thongna phaba moi leram dagadi ekoi waba pot am su oigani ko ngasi manipur na ngasi peace khargak la iba aduga tasengna cookie gi narco terrorist sing duna ekoi gi illegal entrosals mayam sing duna illegal immigrants mayam na threaten tawba makoina plan tawba moi gi jalengam project mong yauriba Manipur mai chahanba Manipur si moikogi adugumba jalangam project manung dagi Manipur gi jaga khara Mizoram jaga khara ga adagi Myanmar rom dagi jaga khara northeastern part khara lo moi lamma sem na moikogi separate identity ma sem ga na hona ba jaugi adugi cookie kare jau mechin cookie mejo jaugi project amaga toro e potugi mai pa no honor pot sing da masi mai pa ngo do pot ma koin taw ya du sikchu siroi festival sing de koina khulai pa ga chape wafum na tana tongana ma koi youth mayang wa je hauraga amtang ekoi apun bagi integration sagan om da ekoi khangde amakang loi namak che amtang siroi mafum sing yawraga chatlaga ko ta sengna haraga di khulai pai bo oraga su na khoina pungana ngang bo ekoi gi protection tawina ba ekoi gi state ki goji governors na mana local iba measures union local iba union government local iba remedial measures me am sing stay ekoi thajam su thamaka na masi engtang ekoi mayam sing yawmina bo musu mathau tai na khale ekoi na se ki tu jungba pu okan da yamna nungsung jang na lei kan da madumba propaganda torokan da kamanung de phamma kan da hero saba gunda saba aduga mathong murang khang da mayam khara dugi lang da ekoi thumina ba matam nate ekoi thongna phana ekoi thokmina raga ichinau mayam aramai tingo khang de youths mayam ama manipur gi mayam ama lewak sigi aduga ima ibil mayam ama ngasi lauriba kaido mayam ama lewak si ekoi democracy pa lewak amani aduga chacheng lengak sasan leiba popular government pamba adu leiraga popular government am lega lewak ki dong to godaba aduga government later so personal lega so azum ekoi gi protection of citizen aduga madugi potu leigadabani constitutional right to equality piriba aduga constitutional protection piriba mayam pangadam laur bisni phan gargadi ekoi isana so ekoi madugi responsibility khar lomina kan da hai tare masi thodang lomina ragadi masi pochi apapa khongthang am su oigane lawi adana simbo mayam da ninghan nadana ekoi thabak tongmina ba khong thangchanmina ba chatmina ba asumbo idam ta lemina ba aduga ekoi iramdam imaleba ifrup ijati mayam mutkina ba poche honar ko mayam amado governor lana intervention tor so kari gino na masai ko MMT unji hangbi wa
wafamda ay muta denjara pada koi ST gi matang daga pusalaga tawda madu aranba madu tachena khalam borgadi wafam oigani hojik shumba governors ki rule leading ay manungda aruga president rule leading ay manung sida ay koi madu gi ST gi recommendation da pira kanda na schedule tribe commission daga phajana ay koi gi kano gi koi thabam thokpa che sang khara mathau ta khara leiri ko madu gi mayam singdo ethnography report adagi kano mayam ama koi yauri report khara ko sigi sing ga thadok pira kanda ko masi koi ST list ka chalan biramaga thamaga di president rule lerambagi khudol amasu oigani adu madu gi mota ST gi against the lepa natraga mathematics community ST sanbe yaroi natraga interpretation lana tawrokanda wahan toksina maja marik te mai jawbe horokanda madugu tasenga lamdam si peace proko panba manaba kunaima hingminaba pamba duga apunbagi saktam ngaminaba pamba integrity territorial integrity kai bi yaroi manipuri unique cultural identity mayam sing mangbe yaroi leiba singsida ngasagi masagi keno leijadi haiba ngasai khoi mokoi cookie gi proof singna mokoi leader singna pibada mokoi gi mogi di as the cookie as such as no distinct culture language social tradition extra haibo kangu singduna masagi adumba masagi unique identity leiba masagi history leiba sarakan lakpodo madu horofong khangdaba makoina tawrokanda ikona tumin leithopodi langani governor so ahena akup yam hakchana lorokanda kupna kupthana yenga miyeng thambirakanda masigi potsisu lotion biraga de hena afoba khungthang mu oigane na MMTU gi potsi support tawjana ai sumaina wafam je aroi ban thamjake